Valentina I said TG ਦਾ secretary နဲ့လိုက်ကြပါနဲ့ကိုငါစီ page ready JTF JFD की मखादा अखोई दे page ready अमा चगे तौबने census तौद्रिकांदा अखोई NRC आन तौबियो हाइदना अदुदो सिदा पुलिस काना थिंगरगा अखोई page ready अम चबदा थिंगबसे अखोई नुआइजदे अदुदुना अखोई चदिबसे थिंगनिंदे अखोइना तौरिबसे लेबा मियामगिने अखोई साखिदंग खलगा तौबो नते अखोई सोमदा डाइरेक्ट तमदबिदा डाइरेक्ट तगी दै थोगा अखोई लेबाकिने खलगा सातगैना तौरासिगांदा मोइस माइन थिंगबसे थिंगनिंदे अखोई NRC आन तौबियो census तौद्रिकांदा हाइजने ahan mamaktada media friends amadi lebam yang bu JFD student wing gi maikei gi gai kumna jari ngasi aikoina tawriba process asi hana dei mamang thakta human chain semdana mafam maktada ngasi gi paliba lenga singli pai riba amadi central government da aikoina thamgiba laikre ngasi lebam miyam na taliba NRC tawdana census tawba yaroi hairibasida yumfam oiraga ngasi bawda tongan ba form of agitation kya ama ngasi bawda sangjalaga meiroi kunai lebam miyam na lai hairiba asigi timing dida ngasi census tawba yaroi haidana lebam miyam na tongan ba training session na kya ama Delhi ki mafam ayam da silamba ngasi tingre sigi matung tarakda ngasi miyam gi wa tabi gadra hairaga tongan ba singi leiriba area sing dida training session makhata na season ba haibsi aduki matik laibak thibani hairiba Manipur amagi laingak kwairiba amadi central government na khambi kadabaji ngasi laibak miyam mairoi kunai na tungi miroji gi kanjana bagi damakta aikoina ngasi lamjau sorokta mahiroi amana tamgadaba lairik laisu tammaga legedaba thadokuna tholo ibji kari gi maram gi dabano tono haibadu ngasi lairiba political party gi tongan ba leader mayam jina ju ubi gadabani loina na ngasi gi paliba central government gi tarapta jo aikoina thamjaning bani mahiroi kunai lebak miyam na ngasi bawda democratic oina changjilakpa ihauda miyam ngak chengaduri ba singjidagi aikoi bu yaifaba mawngda pubagi mawta aikoi da kian khangan ba amadi namjaba na tawba asigumba listed asi makhata na matungda tawbirakano haibju tamjari aduga aikoi gi miyam jigi voice puriba mahiroi kunai gi leibak sida leiba tungi mirogi damakta karigumba kharadang pendaba kolaw sumaina lawraga tholakpa matamjida aikoi bu phaba punba na tagana kihan khangan ba asi tawrakpa matamda matung tarakpada leiba asi kari karamba fibamda leirakani haibado paliba ngasi law and order paibiriba amadi lenga chukli pairiba myamna ju wakhal khanda haningi Manipur si convener si Manipur si mai sahan mumsi haibasi media gi thongda JFD student wing amadi mai recognize mohut sinjaraga thamjai